ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯁꯥꯡꯗꯣꯛꯄꯒꯤ ꯔꯤꯖꯣꯂꯨꯁꯟ ꯍꯥꯎꯁꯇ ꯆꯔꯥꯡꯅꯕ ꯊꯣꯛꯄꯗꯒꯤ ꯈꯟꯅꯈꯤꯗ꯭ꯔꯦ साइबर क्राइम दा चेनबनी हाइबा आसामदगी मियोय अनि फारे सिक्योरिटी फोर्स ना आइना थिंख्रबा तोंगान बा लालहौलुपके मियोय कया फागतख्रे हाइदि अमदे Manipur Integrity Day miyamna saruk yabiyo haina amuk kona fogdorakli Mami TV na sandok jaba Manipuri pau mideng tabiri bapumnawopo Bharati Wangkhem na khurumjari pau sandok apijari Mikhal Pangthoknaba Thaurang Tauriba Bihar Electoral Roll da Election Commission of India na SIR Special Intention Reason Tawabo Handok kadabani haina opposition na akanba demand tawbada tawbaga loinana charang na bathokpadage Rajya Sabha da ngase puthokadaba Manipur da President Rule sangdopagi resolution adu khanadana tha sige mari fawba House da adjourn tawkhre ngasi Rajya Sabha ge business list ta Manipur da President Rule tha taruk sangdopagi matangda resolution ama approve tawnabagi damak agenda da yauna tongan ba bill ahom khanaduna pass tawnaraba wafam business list ta hapkhibani adubu ngasi House animakta session hek horopadage opposition ge maikaidagi Bihar Electoral Roll da Election Commission of India na SIR tawba adu Handokadabani haina demand tawra duna House da charang na bathoki Manipur Police ta sasinaba bank account season aduna cyber crime da chene haiba Assam dagi miyoy ani fari hairi Police ki paw magi matung ina miyoy animag Imphal West ke Khumal Lampak ISBT manak dagi fabani faraba miyoy ani adudi Bikram Bashumatri chahi kuntramathoi Barpeta Assam amade Shuden Basumatri chahi kuntramanga Jirang Assam dagi ni hairi makhoi ani tongan ba state singda Nabthak tawduna Aadhar amadi bank account ye akupa marol sing khangdokduna miyamdagi sel tanba miyoy sing ni hairi Security force na aina thingraba lal holob KCP MFL ge miyoy ama fari hairi Police ki paw magi matong ina Imphal East ke New Chekon Tribal Colony da laiba thiba humagi thabak chathabada hairiba miyoy asi fabani hairi farba miyoy adude yumkhaibam Ronaldo Maitai chahi kungamare Khurai Ningthaubong lekai dagini mahak chatliba chahi asige March ta government official amagi yumda nongmai kapsin bada chanaba misakni hairi mahak ki mathakta FIR ama register tawbaga loinana makha na investigation chathari hairi Mangondagi mobile phone ama amadi Aadhar card fagal hairi Amaromda Manipur Police ta aina thingraba lal holob pre-paki miyoy ama mayumdagi fari hairi farba miyoy adudi yumnam Shusikanta Singh chahi kuntarok Kakching district ke Wawagai Mairen Bam lekai dagini Mangondagi maru nipan yawba magazine ama loinana 7.65 mm pistol ama mobile phone ama amadi Aadhar card ama fagal pangam le hairi Nakalamaromda security force na aina thingraba lal holob pre-pak Red Army ke self-styled lieutenant mayumdagi fari hairi farba miyoy adudi
Lisam Sanayamba Singh, Elias Thangzinganba, Elias Taudal, Chahi Kuntra Hundoi, Imphal Eastki, Sagolmang Police Station Gimanung Chana Leiba, Uyungpok Maning Lekai Digini, Maha KCP PWG Gaso, Mari Lainaba Amade, Miam Dakihan Kanganduna, Sel Kaibita Chanaba, Misakni Hairi. Mangondagi look asigi demand letter mga amade mobile phone ama fagale hairi. Lagliba August Marida Pangthokadoriba Manipur Integrity da Miyam na Saruk Yabiyo Haina All Manipur United Club Organization Amukona Fongdorakli Chahi Khudingi Pangthoktuna Lakpa Manipur Integrity Day Chahi Asigi Oinasu Lagliba August Marida Manipur Integrity Day gi Thauram Mapal Kangjibunge Nongpok Thangba Sarukta Leiriba Manipur Integrity Pillar Asida Ayupung Mapandagi Hekat Lekat Tamnaba Mato Pung Tara Minute Tarangadagi GM Holda Miyam Gimfam Ama Pangthok Lagani Maram Aduna Hairiba Manipur Integrity Day gi Thauram Asida Lamdam Asigi Miyamna Saruk Yabiyo Haina All Manipur United Club Organization Amukona Thadorakpa Cheral Mana Fongdorakli Cheral Asina Makhatar Aduna Hai Manipur gi Ngamkhai Amasong Apunba Saktamda Akaiba Pirakadaba Khongthang Ama India Lengakna Thangba Haurakpa Matamda Amukona Sinduna Madugi Mayokta Historic Oiraba Mioi Lak Manga Mukna Saruk Yaduna English Singamaga Chamapan Marfutara Taretki August Marida Miamgi Khongchat Ama Imphal da Chatki Hairiba Khongchat Adu Hauzik Fawada Southeast Asia da Historic Oiba Kwaidiki Chauba Miamgi Khongchat Ama Oiri Historic Oiraba Miamgi Khongchat Adu Loiraba Matungda Manipur gi Maruiba Mioi Kaya Yauna Imphal gi Mapal Kangjibungda Miyam gi Achoba Mifam Amaso Pangthoktuna Manipur gi Manung Amadi Mapaldagi Safu Amata Manipur Tugaiba Yarui Tugaina Bahonarakliba Adu Manipur gi Miyamna Amato Oina Tengnaminagadabani Haina Achetpa Firep Ama Lomina K English Singamaga Chamapan Marfutara Taretki August Marigi Miyam gi Rally Adugi Matungda Mahakna Manipur gi Ngamkhai Amasong Kanglup Masel Nungshi Chanana Leiminanaba Thabak Paikhatnaba English Singamaga Chamapan Marfutara Taretki August Tara Tareta August Marigi Mass Rally Adugi Matung Ina Tara Humdoi Leiraga Amuko na Sinduna Matam Adugi Kaisampat Ahibam Lekai da Leiba Amuko gi Office ta Mandop Amada Mifamam Pangthoke Historic Oiraba Manipur Kananaba Chatkiba Khongchat Adubu Ningsingbo Oina Amukona Mapal Kangjibung Pologram ge Nongpok Thangba Manipur State Museum ge Manakta Manipur Integrity Pillar Ama Semkatki Amadi Hairiba Manipur Integrity Pillar Adu Matamaduge Manipur Lengake Chief Minister Wahengbam Nipamachana August Marie English Singamaga Chamapan Marfutara Nipanda Maikum Hangdoki Amadi Chahi Adugi August Marie Dagi Hauna Amukona Chahi Khudingi Manipur Integrity Day Haina Ningsing Thauram Pangthoktuna Lepalaitana Manipur gi Apunba Saktamda Singnarakliba Singbu Tengnaminanabagi Achetpa Firep Lominaduna Lakli Haida Gerald Asina Fongdorakli Prime Minister Narendra Modi Assam da Lakliba September 9 da Laktuna Chahi Amachupna Pangthokadoriba Bhupen Hazarika ge Chahi Chama Surapagi Mapokumon Tharamda Saruk Yaba Lakani Haina Assam gi Chief Minister Hemanta Biswasna Fongdokre Golaghat District da Leiba Numaligarh Refinery Limited NRL da Prime Minister na Laklagani Prime Minister Laklagani Mahakna Lupa Karor Listing Mari Chanigi Mamal Changna Semgatpa Bioethanol plant Miyam da Kusinagani Chief Minister na Makata na Darang District da Leiba Mangal Doida Chatuna Guwahati Ring Road Sagani Amasong Guwahati da Brahmapur Mathakta Saba Kuruwa Amasong Naring
Narengiga Samnava Thong Miamda Kusinagani Amadi Mangalpur Medical College Hospital Sananabagi Ura Uyung Tangani Hari Numidang Wairamda Assami Culture Gilamda Kwaidagi Hena Ikai Kumnariba Bhupen Hazarikagi Chahi Cham Subagi Mapokumon Thoram Haudokani Hari Bishnupur District ki manungda lairiba mahesang singi akoibada hidak managi pothok sing yonda thingadabani amadi mahiroi singda masina piba amangba singi maramda mamut tana khanghangadabani haina district asige DC Puja Alamongna phongdokre Wafam ase District Health Society Bishnupur District Level Coordination Committee na sinduna District asige Mini Secretariat ke Conference Hall da National Tobacco Control Program Haudopagi Thoramda Saruk Yaraduna Mahakna Phongdokibani Thoram asida District asige Additional Deputy Commissioner T. Upendra Chief Medical Officer Dr. L. Rai Chandra Amadi Member Singna Saruk Yake Puja Alamamna Makatana Phongdokibada Manipur ase India gi oina hidak managi potlam sing yamna sizinaba state ama oirakle maram asina lamdam asige miyamda hidak manana miyoibagi hakjang da piriba amangba sing khanghanbaga loinana hakjang faba ana ayek yaudaba punsi mahing ama sagatna bagi damak miyamda paksana awareness pibagi tangai fadaba lai haike Yamna laibak thiba thodok amada Thobal District Hospital da angang unabada angang hinghoraga mama laikidaba ase doctor amade staff singna thausadabadagi thokpani maram aduna athuba matamda cherak piu haiduna khongjang jangsinkibaga loinana ngarang numidang JAC ama sinduna tekcham mayai lekaida candle thanduna thongnikre candle thanduna thongnikiba aduga mari leinana JAC against killing of Khangembam Ningol, Maibam Ongbi Samita of Tekcham Ge Chairman Kundongbam Meratombi Laimana Haikibda, Samita na Laikidaba, Ngaranga Numit Mangani Surakpaga Loinana, Laikidrabi Sumitagi Tawaina, Ingna Chikna, Lazeruba Ngamnaraba, Ngarang JAC-na Candle Thanduna, Thongni Zabadi, Mahakna Makatana Hai, Misi Asigi Matangda, Wakat Mifam Kaya Fongkre, Mari Lainaba Singh Su Unaduna Amadi Memorandum Pisinduna JAC na Taliba Demand Singh Khanghan Kiba Laikre JAC ki Demand Singh Tabiduna Makhatana Thabak Paikhalak Trabadi Masidagi Henba Akanba Khongjang Sangsinaba Firep Laurakpasu Yai Khongjang Aduda Samitagi Misi Yaningde Athubada Enquiry Tobiyu Aikoi Achumba Pami Haiba Kholau Singh Su Lauki Atubada inquiry! Atubada inquiry! We want justice! We want justice! Loina na ngasi phawda ikoina gahandagi chatharagriba ikoi khongjang agitation akoi sit protest hamdana amadi mari lainaba medical director dagi any DC dagi akoina changjanjara iba CMO adagi tasengna akoi Governor Pawbada Equity DC Kutanga, Equity Memorandum Pisan Gibase, Equina Pamiba Memorandum Pandam Sing, a Sigi Manunda, Equina Tabak the Karigumba, Rasin only easy Pawsida, Karigumbo, on Torok Tabataragadi, Aquasida Ihenba, Makataba, Akanba, Kunjang Kaya, Satadana, Aquai Atumba, Equity Atumba Wayalado, Aquai Panganaba, Ponan of Gidamata, Equinasi, Tongalindian, Manana, Equi Liatana. Aikoi mathangda kari agitation tausige haibado aikoi khanaraba matungda aikoi hayeng hangsitagi aikoi akanba khongjang se aikoi akoina pijagri ba memorandum adugi pandam do aikoi lokhalakta ba taragadi aikoi hena mase akanba khongjang jangchandana Manipur da lairiba imai bel sing club sangsan khudimangna mase mateng pangbiu
loina na asigum laba aikhoigi yamna thamoi soba nupi oibi ki khunaida adukki mati angang unabada laikhidraba aikhoigi isa se masigi atama santi oina bagi damaktani Manipur Police Control Room da thadorakpa cherol amagi matung ina National Highway 37 Imphal Jiribam lambida lamdam asige tangai fadana nomada changdraba yadraba pochai puduna lakpa gari chaniga humfunithoi hairiba lambi asida apanba yaudana pusilakre makata na pochai pusilakpada khudong thiba thoktana bagi damak chingnaningai oiba mafam singda security force na akanba checksing thorak lokhatki Manipur district pumnamakta pamdaba thodok thoktana bagi damak Ching amasung tamda puna checkpoint chamaga taramathoi hangduna achat awok sing check chathaki hairi amaromda Manipur police na gari tara tage tinted film su loktoki hairi Kunjalata Dance Performing and Research Center Kakching Wairina Ministry of Culture Government of India ge Repertory Grant Scheme gi makhada naha oiriba artist singi oiba numit nifu mangani chupna chatharakpa Manipur Classical Dance amashung Production of Nitya Ras ki workshop ngasi loishin kre Sri Nityananda Mandir Kakching Wairi Sanapati Lekaida pangthokiba thoram aduda Brajabasi Mayum Gopal Sharma State Awardee Visiting Guru J.N. Manipur Dance Academy Imphal Athoiba Mithung Oiki Lukram Manglembi State Awardee Visiting Guru J.N. Manipur Dance Academy Imphal Akhanaba Mithung Amasung KSI's Brajamohan Scholar na Thauromapu Oina Saruk Yake Athoiba Mithungi Warol Piraduna Brajabasi Mayum Gopal Sharma State Awardee Visiting Guru J.N. Manipur Dance Academy Imphal Hai Ngasi Kunjalata Dance Performing Art and Cultural Center Kakching ginaha oiriba artist kayabu numit nifu mangani chupna workshop pangthopiduna Nitya Ras utpiriba ase yamnamak atangma amani matam amada lamdam aikhoigi cultural bu manghandana thamdana ba ras makhal sing utnarami adubu ngasi yamna tangna utnarakle aikhoigi phajakraba cultural asina aikhoibu malemda masak taklibani haibase miyamna henna yawnaraba wafamni aikhoigi culture ase aikhoina yokhatpagi mathau tai maram asina aikhoigi culture bu yokhatnaba hotnariba kayana wana hotnariba sida aikhoi miyamna su mapung fana saugatpiduna saugatpiba mathau yamna tai haina su fongdoke Ngasigi Thauram aduga mari lainana Chali Zagoi Group Dance Gauranga Nartan Classical Solo Dance Nupa Pala amaso Nitya Ras utuna miyamda yanghanke Thauramgi mapung manung chana numit nifu mangani workshop asida saruk yakiba artist yangkhaina sakhang chepi duna ikai kumnabu utki Aroibada Maroiba Pau Amhada Pisari Manipur the President Rule Sangdopage Resolution House the Tarangna Bathopadagi Kanakidre Cybercrime the Cherabani Haiba Assam Dagi Mioy Ani Fari Security Force na aina thingraba tongan ba lal holupke mioy kaya fagat kre hairi amadi Manipur Integrity Day miyamna saruk yabiyo haina amukona fongdoragli
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯃꯤ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯦ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ